Kaisangthong Assembly Constituency ki MLA Sapam Nishikant Hauzik Fam dagi thadokpa matam oidri haina ngasi fam khiba miyamgi mifam amana warep lokre. Segarot Thauda Bhabok Laikai da Laiba Anobam Mandapta Maikay Adonggi Miyamna Saruk Yaraga Pangthokiba Mifam Aduda Tongan ba warep mga lauke warep sing adugi manungda MLA Sapam Nishikant na resign tauba natraga taudabagi matangda Kaisangthong AC gi oiba mifam ama MLA Masa yauna pangthoklaba matung warep logani MLA Sapam Nishikant na AC asida lairiba miyamgi aningba apamba khangdana resign tauba yaroi haibana chingba wafam sing asi yauri warep sing adu hauzik Manipur gi wangmada ana layeng nabagitamak lairiba MLA Sapam Nishikant da phone tauduna khanghankhe ngasigi mifam aduga mari leinana pangthokpa paugi mifam amada team Nishikant ke member Suresh Ningthozam na hai numit nini humni ki mamangda miyoi khara MLA Nishikant unaba lakhe miyoi sing aduna MLA unaba matamda pamdaba thaudok thokadra haiduna phone da oina wari shanahankhe Maduda miyoi sing aduna MLA Nishikant ta fam thadokadabani haiba wafam fongdokhe maduda MLA na numit nini gi matam piyo madugi matung pamdagi resign tawrakke karigumba resign tawdrabade miyamgi apamba adumak tawbiyu haina khanghankhe Political opponent ke miyoi singna MLA Nishikant ta thamlam khiba resign tawpagi wafam ado Kaisangthong AC da lairiba miyamgi apunba kholaw natte thawong asidi political gi khudong chaba launaba hotnarakpane MLA Nishikant na resign tawba natraga tawdabagi wafam ase MLA Masa yauna AC asigi oiba mifam ama pangthoklaba matung warep logani haina mahakna makha takhi Pam thado ko lebaki tamtani ka do pam thado adubu akoina haijaningina team member amana Kaisangthong kendra laiba misa amana haijaningina kaino kanda MLA independent MLA laiba mahakna pam thado ga lebak irang sin nepadra kukina numai kapa halagadra amodi misimina si lepadra sini akoina amu mayamda thamjaninge maroiba chief minister pam thado ba daka oi adu ma pam thado puchu mayam khanabam changi maramdi madu president ru lakta ga dilebak hena wagadra haibasi akoi Maroiba Sangstan Paiba Manipur Choksoba Sangstan sing Sisho sing Sisho khana ningi maramdi kaino kan haujik lai pose yam luba tampham ni aduna koi sentiment chatpa ya da koi yam mapan kunna khana mina kan da koi achoba phiri ama longmin nabagi mathau tai adum laba honorable MLA Sri Nishikant Singh Sapam mak masamak tarang independent mirap taki maki marka to slide wena karakibani adum laba magi kadigum amata hak pibidraba adum laba biren ge lenga asida Sri honorable MLA Nishikant Singh Sapam na kari tawang ngam daba duri miyam punamak ne khanbire maram aduna miyam gi oiba kendra punamaki oiba adum laba warip amanga sinoni sira lani maram aduna adugi tanja ado lomina bo oina ekoi Kaisangthong kendra gi MLA Nishikant Singh na tham thadokta ba haibase ekoi Kaisangthong da leiriba miyam punamaki oiba adum laba khananeraga warip ama logani maram aduna Kaisangthong AC ki MLA na maki kanagumba kharegi presada mak masakna hekta pham thadokani thadoi haba decision lawba yaroi haibase ai amukana media gi thuda haijari Paugi mifam aduda saruk yakiba team Nishikant ki member CH Ibo Yaimana hai kuki kutlai paiba singna fajin kiba micham taruk thawai yaudraba hakjang oina fangkhraba matung miyamna MLA amate minister sing resign tawgadabani haina lauriba kholau ase munna khanthaningi Manipur ki hauzik oiriba fibam asida president rule laklabade kuki singna taliba demand sing fangkhiba yabra haiba asisu khanna hoba chumgani political gi khudong chaba loba manbagi mawongda MLA Sapam Nishikant famdagi resign tawgadabani haina pressure pirakliba ase yaba ngamloi haina mahakna makha takhi